ngarang nungthil pung 4 rom taba matamda Imphal More lambigi khudeng thabi yoramdai ke Jamunnom khulda More da leba studio team amana More dagi thawlakpa ecovan amadagi WI tablets piece lising tara phagatpa ngamkhre mioi aduna nanthokuna chenkre Thawbal District Police Commando amadi Lilong Police ke apunba kanguna ngarang numidang Lilong Turen ahanbi boroi makhongda laiba mioi amagi mayumdagi nisa oina sizinaba cup syrup bottle chamri ka kun phagatpa ngamkhre nisa adubu yoliba MD Jakir nanthokuna chenkre hairi Apunba Manipur Huyan Lalong Lupna Mapungoiba Thaudang Lauduna Wangjingda Leiba Institute of Rural Education da Mahiroi Singbu Thangta Tambiba Hokre Tha asigi ahumgi manungda Arunachal Pradesh ki Longding District ki manung chanba Niausa village da chahi nauribi nupi macha ama Izat manghanbagi thaudokta hakthengna chenaba mioi ani amadi makhoibu changjapham piramba yauna mioi manga police na phagatpa ngamkhre Awang Nongpok Bharat ki state singda lalhaubagi irang laksin bangamle tapna santi hanjilaktuna chawkhat thorangda khumang chawsin bangamlagani haina Eastern Army Commander Lieutenant General Anil Chauhan na haikre